ꯉꯁꯤꯗꯤ ꯃꯌꯥꯝ ꯑꯍꯤꯂꯥꯒ ꯄꯥꯟꯁꯤꯒ ꯊꯣꯡꯖꯒꯦ ꯄꯥꯟꯁꯤ ꯃꯌꯥꯝ ꯑꯁꯥꯡꯕ ꯑꯆꯧꯕꯗꯨꯗꯤ ꯑꯣꯏꯕꯅꯤ ꯑꯗꯣ ꯑꯉꯥꯡꯁꯤꯡ ꯇꯪꯈꯥꯏ ꯑꯃ ꯀꯛꯈ꯭ꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯇꯪꯈꯥꯏ ꯑꯃ ꯀꯛꯑꯒ ꯊꯣꯡꯖꯔꯒꯦ ꯁꯤ ꯄꯥꯟꯁꯤ ꯌꯥꯝ ꯍꯥꯎꯅꯤ ꯃꯣꯟ 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 ꯂꯥꯎꯋꯦꯕ ꯈꯨꯠꯇꯣ ꯍꯥꯒꯠꯆꯔꯣꯏꯗ꯭ꯔꯣ? ꯍꯥꯒꯠꯆꯔꯣꯏ ꯌꯥꯝ ꯐꯖꯩ ꯄꯥꯟꯁꯤ ꯌꯥꯝ ꯍꯥꯎꯖꯥꯠꯅꯤ ꯁꯤ ꯄꯥꯟꯁꯦ ꯈꯪꯕ꯭ꯔꯥ ꯊꯥꯛꯅꯕ ꯃꯣꯔꯣꯛ ꯍꯩꯔꯣꯛꯁꯤꯁꯨ ꯁꯦꯝꯗꯣꯛꯆꯔꯒꯦ ꯁꯦꯝꯕ ꯂꯣꯏꯖꯔꯦ ꯊꯨꯝ ꯊꯥꯎ ꯈꯔ ꯍꯥꯞꯆꯤꯟꯖꯔꯒꯦ ꯈꯔ ꯍꯩꯖꯤꯟꯖꯔꯒꯦ ꯑꯣꯠꯂꯒꯅꯦ ꯉꯥꯏꯍꯥꯛ ꯊꯝꯃꯒꯦ ꯈꯥꯡ ꯁꯥꯔꯦꯀꯣ ꯊꯥꯎ ꯍꯩꯔꯁꯤ ꯈꯤꯇꯪ ꯊꯥꯗꯖꯒꯦ ꯅꯉꯣꯟꯗꯒ ꯆꯣꯡꯉꯛꯀꯅꯤ ꯊꯣꯏꯕꯤ ꯖꯤꯔꯥ ꯃꯄꯨꯝ ꯈꯔ ꯊꯥꯗꯖꯒꯦ ꯈꯤꯇꯪ तेजपत्ता थादजरगे ꯇꯤꯜꯍꯧꯁꯦ ꯃꯆꯨ ꯑꯣꯟꯗ꯭ꯔꯤꯐꯥꯎ ꯉꯥꯏꯍꯥꯛ ꯉꯧꯖꯒꯦ ꯃꯩ ꯅꯦꯝꯊꯔꯒ ꯇꯤꯜꯍꯧꯁꯦ ꯃꯆꯨ ꯑꯣꯜꯂꯛꯑꯕꯅꯤꯅ ꯁꯤꯡꯒ ꯆꯅꯝꯒ ꯊꯥꯗꯕ ꯌꯥꯔꯦ ꯁꯤꯡ ꯈꯔ ꯊꯥꯗꯖꯒꯦ ꯁꯤꯗꯤ ꯀꯥꯎꯗꯅ ꯃꯔꯣꯏ ꯃꯔꯥꯡ ꯌꯥꯍꯧꯗ꯭ꯔꯦ ꯐꯗꯤꯒꯣꯝ ꯃꯈꯣꯛ ꯑꯣꯏꯅ ꯊꯥꯗꯖꯔꯦ मरु मरांग हईजनजरगे मैम थांगोबसिदी मरोइसे याम मुल्हनबीबा मरोइ मपांगसे मुल्लबनीना nga hapa yare nga maroi ngौबा मुल्ले nga से hapsanjarage nga से ahila से मादी मसा नारसु अदुम मई की मनम तारगा कंझन मंगानी नने नरांग नुदांग लौरकपा ngaनी असी थोंजरिजे कइंता तौरोय अदुम हावनी ahila di tuoi hinigaana कइंता उठा तिनियाय लेते मादी मसा अदुम मई की मनम तारगा हेना ताथलक्तोइनी मसा मादी nga अतैगा मानदे मोरोक की पंथाक थाचनदोइनी मोरोक की को nga थोंबदी मोरोक यामनिगै हावै पंथाक थाचनदोइनी मोरोक सिजु अपटपजु यावरे पटपा हाइजे निंगथमदानिना यामना कनो तौबदी ओइदे मसादी नारबनी अदुबु कइंता तोइरोय मादी मसा याम ताछन मंगानीना मनम नुसिको एलिसा थोंबा मनम नमी मैम इंजांग ये हावनी ऐसे मैम हाइबगी इकाइजरे हाइररोय तौरा मु हाइरगा लेरमनेनी करीदी हाइनी हाइबम खंगदेदो हैनबीदो हैनबी तौए मैम ममांगदसु थोंजरिबनीना
ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯤꯡꯁꯦ ꯍꯥꯞꯆꯤꯟꯖꯔꯒꯦ. 모록 앞살 모록. ꯃꯣꯔꯣꯛ ꯊꯣꯡꯗꯣꯏꯅꯦ. ꯄꯥꯟ ꯅꯨꯡ ꯌꯥꯎꯕꯅꯤꯅꯅꯦ. ꯃꯍꯤ ꯈꯔ ꯍꯥꯞꯆꯒꯦ. ꯄꯥꯟ ꯍꯥꯞꯈꯤꯗꯣꯏꯅꯤꯅ. ꯃꯍꯤ ꯁꯥꯔꯤꯉꯩꯗ ꯍꯥꯞꯄꯗꯤ ꯌꯥꯗꯕꯅꯤꯅ ꯃꯍꯤ ꯑꯏꯪꯕ ꯍꯥꯞꯄ ꯀꯥꯟꯗ ꯄꯥꯟꯁꯦ ꯍꯥꯞꯆꯗꯣꯏꯅꯤ. ꯃꯍꯤ ꯑꯁꯥꯕꯗ ꯄꯥꯟ ꯍꯥꯞꯄꯗꯤ ꯂꯦꯡꯉꯤ ꯍꯥꯏꯅꯩ. ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯊꯝꯖꯈ꯭ꯔꯒꯦ. ꯍꯣꯔꯦꯟ ꯊꯨꯝ ꯊꯥꯛꯑꯝꯗꯥꯏꯗ ꯑꯃꯨꯛ ꯍꯥꯡꯗꯣꯛꯆꯔꯛꯀꯦ. ꯁꯤꯡꯖꯨꯁꯦ ꯀꯣꯕꯤ ꯂꯩꯖꯔꯦ. ꯊꯝꯕꯧ ꯀꯨꯝꯁꯤꯒꯤꯗꯤ ꯊꯝꯕꯧꯁꯦ ꯑꯍꯥꯟꯕꯅꯤ ꯉꯁꯤꯅ. ꯑꯗꯒꯤꯗꯤ ꯍꯋꯥꯏ ꯃꯇꯣꯟ ꯆꯥꯟꯇ꯭ꯔꯨꯛꯅꯤ. ꯑꯗꯨꯒ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯃꯔꯣꯏ ꯃꯄꯥꯡ ꯈꯔꯁꯤ ꯊꯥꯛꯑꯒ ꯁꯤꯡꯖꯨ ꯁꯨꯖꯒꯦ. ꯊꯥꯡꯁꯦ ꯌꯥꯝ ꯊꯧꯔꯦ. ꯊꯧꯃꯟꯅ ꯑꯃꯨꯛ ꯁꯣꯏꯕ ꯍꯩꯔꯣꯏꯗꯧꯔꯦ. ꯊꯝꯕꯥꯜ ꯑꯉꯥꯡꯕꯩꯁꯨ ꯑꯣꯏꯔꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ. ꯌꯥꯝ ꯍꯥꯎꯅꯤ ꯊꯝꯕꯧꯁꯦ. ꯁꯤꯅ ꯍꯋꯥꯏ ꯃꯇꯣꯟ. ꯃꯈꯨꯝ ꯑꯝꯇ ꯍꯥꯡꯗꯣꯛꯀꯦ ꯏꯟꯁꯥꯡꯁꯦ. ꯑꯃꯨꯛꯇꯪ ꯑꯣꯠꯈꯥꯏꯖꯒꯦ. ꯍꯩꯔꯤꯕꯣꯞ ꯈꯔ ꯊꯥꯗꯖꯔꯒꯦ. ꯑꯗꯨꯒꯗꯤ ꯁꯤꯗꯩꯗꯤ ꯍꯣꯔꯦꯟ ꯃꯈꯨꯝ ꯃꯍꯤ ꯀꯪꯀꯥꯟꯗ ꯃꯈꯨꯝ ꯍꯥꯡꯗꯣꯛꯆꯔꯒ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ. ꯈꯔ ꯀꯨꯏꯅ ꯂꯣꯟꯈꯤꯒꯦ. ꯃꯌꯥꯝ ꯏꯟꯁꯥꯡꯁꯦ ꯊꯨꯝ ꯊꯥꯛꯆꯟꯖꯔꯒꯦ. ꯃꯍꯤ ꯀꯪꯉꯝꯗꯧ ꯃꯥꯜꯂꯦ. ꯑꯝꯇ ꯌꯦꯡꯒꯦ. ꯀꯪꯉꯦ. ꯐꯅꯌꯥꯝ ꯀꯪꯁꯤꯜꯂꯝꯃꯦ. ꯀꯪꯁꯤꯜꯂꯦ. ꯂꯣꯏꯁꯟꯕ ꯌꯥꯔꯦ. ꯈꯪꯉꯦ. ꯂꯣꯏꯁꯟꯕ ꯌꯥꯔꯦꯀꯣ. ꯃꯈꯨꯝ ꯑꯝꯇꯪ ꯈꯨꯝꯖꯤꯜꯂꯒ ꯉꯥꯏꯍꯥꯛꯇꯪ ꯊꯝꯃꯒꯦ. ꯂꯣꯏꯁꯤꯜꯂꯒꯦ. ꯃꯌꯥꯝ ꯐꯗꯤꯒꯣꯝ ꯊꯥꯕꯅꯤꯅ ꯂꯣꯏꯁꯤꯜꯖꯔꯒꯦ ꯏꯟꯁꯥꯡꯁꯦ. ꯃꯌꯥꯝ ꯁꯤꯡꯖꯨ ꯁꯨꯕ ꯍꯧꯖꯔꯒꯦ. ꯃꯣꯔꯣꯛ ꯃꯦꯠꯄ ꯍꯧꯖꯔꯒꯦ. ꯉꯁꯤꯗꯤ ꯂꯣꯛ ꯈꯔ ꯊꯨꯡꯅꯕꯁꯤꯗ ꯃꯣꯔꯣꯛꯁꯦ ꯌꯥꯝ ꯊꯥꯛꯆꯟꯖꯔꯒꯦ. ꯌꯥꯝ ꯁꯥꯍꯟꯖꯔꯒꯦ. ꯉꯥꯔꯤ ꯍꯥꯞꯆꯜꯂꯁꯤ. ꯁꯤꯡꯖꯨ ꯇꯣꯠꯄ ꯍꯧꯔꯒꯦ. ꯇꯤꯜꯍꯧ ꯈꯔ ꯅꯣꯏꯁꯜꯂꯒ. ꯊꯝꯕꯧꯒ ꯇꯣꯠꯁꯜꯂꯁꯤ. 하오니. 싱주시 양 하오르니 고기 합살라시. 내기디 하와이 마돈 합살라시. 싱주시 매한 마이 잘라니. 매이 잘라 야라 로이. ngasi 싱주시 거기 그노제 하와이 망간 하빠기 드린 게 손 하빠이 못다 하와이 망간시. 매한 하와이 망간시 까박 수가야가 음식 좀 나가 시위나 합살해. 시위나 합살해면 아포판은 띵만이나 좀 까는 나이니. 롱랑 나오라 합살해. 수니밤 하와이지 수마이나 하피우. 수마이나 싸닝이나 하이나 떡자래. 누가 이 서로 가이독 자라게. 뭐 매pai 밥을 좀 합자라게. 사오리 하오리. 오이도 오이도 이제 싱주시. 샤미 하면서 너희 자토게. ꯃꯌꯥꯝ ꯁꯤꯡꯖꯨ ꯁꯨꯕꯁꯨ ꯂꯣꯏꯔꯦ. ꯆꯥꯛ ꯆꯥꯕ ꯍꯧꯖꯔꯒꯦ. ꯁꯤꯡꯖꯨ ꯆꯥꯖꯔꯒꯦ. ꯉꯁꯥꯏ ꯊꯣꯡꯈꯤꯕ ꯄꯥꯟ ꯊꯣꯡꯕ ꯃꯍꯤ ꯂꯩꯖꯔꯦ. ꯁꯤꯅ ꯉꯥ ꯃꯇꯨꯝꯅꯤ. ꯁꯤꯅ ꯄꯥꯟꯅꯤ. ꯑꯗꯨ ꯁꯤꯡꯖꯨ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ. ꯍꯥꯎꯅꯤ ꯍꯥꯎꯔꯣꯏ ꯍꯥꯏꯖꯔꯛꯀꯦ. ꯍꯥꯎꯏ ꯍꯥꯎꯇꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣ. ꯁꯤꯡꯖꯨꯁꯤ ꯆꯥꯅꯤꯡꯕꯅ ꯉꯥꯎꯔꯦ. 하오이.
hàu cho hàu ấy xả rất hàu ấy hàu và rũ tôi lừa đấy còn nó số âm hàu vật gì span thùng mà mày hít 뚜뚜뚜. hàu ấy em ấy là cái pan cái thùng của chị em hàu ấy mà xin à hắn bên đi ra đây gì mà làm tôi sao view hàu ấy em hàu ấy hàu ấy em ấy ra chị kia pan cái thùng nó mỗi chân hàu làm đấy hàu mình là nó nha mày làm ra thùng mình á xà vào nha xin dù là xà vào nha hàu chút âm hàu bạ xà vào sự tụ nhưng tập ạ làm gì đúng không ta sẵn dài á mà xà vào khác hẳn là bạ
ꯌꯦꯔꯨꯝꯁꯦ ꯃꯌꯥꯝ ꯀꯌꯥꯗꯤ ꯄꯥꯝꯗꯕꯅꯦ ꯏꯆꯥꯁꯤꯡꯅ ꯏꯆꯥꯁꯤꯡꯅꯅꯦ ꯌꯦꯔꯨꯝꯁꯦ ꯑꯍꯜ ꯑꯣꯏꯔꯗꯤ ꯑꯃꯃꯝ ꯅꯨꯡꯇꯤꯒꯤ ꯆꯥꯎ ꯍꯥꯏꯌꯦ ꯑꯗꯨ ꯆꯥꯖꯔꯤꯅꯤ ꯃꯌꯥꯝ ꯁꯤꯡꯖꯨꯁꯦ ꯁꯤꯅ ꯑꯔꯣꯏꯕ ꯆꯥꯛꯈꯨꯝ ꯑꯣꯏꯖꯔꯒꯦ ꯃꯌꯥꯝꯁꯤꯅ ꯑꯔꯣꯏꯕ ꯆꯥꯛꯈꯨꯝ ꯑꯣꯏꯖꯔꯒꯦ ꯁꯤꯡꯖꯨꯁꯦ ꯃꯌꯥꯝ ꯆꯥꯅꯤꯡꯅ ꯆꯥꯖꯕꯅꯤꯅ ꯌꯥꯝ ꯍꯥꯎꯋꯤ ꯁꯤ ꯍꯥꯏꯔ ꯂꯣꯏꯁꯟꯖꯔꯒꯦ ꯕꯥꯏ